Manipur ki Excise Department lupa crore ama lakun mathoi lising mapanga chani marfut taruk ki senfam oigadaba foreign liquor yauna country liquor liter lising yankai mathoi ga chatret yankai humdoi rom henbagi using thugaiduna manghan kre using adu Excise Department ki Commissioner Hongyo Warsang amasung department asigi SP Thingbai Bruce Lee khuman na luching bitim amana ngasi department asigi campus ta JCV sizinaraga thugaiduna manghan kibani using thugaiduna manghan kiba aduga mari lenana Excise Department ki SP Thingbai Bruce Lee khumanna ngasi thugaiduna manghaliba foreign liquor amasung country liquor sing ase chahi asigi January thadagi October 18 faubada state asigi tongan tongan ba mafam singdagi lona yadaba mongde yolamba amasung purambadagi phagalakpa singni Makhatana Department asigi maikaidagi asugumba lona yadaba mongde yolamba amasung puramba foreign liquor amasung country liquor sing phagatpagi thabak leptana chathakigani haiki Use sahi amarom phaba khopa yam yawreba thugai khalla adum sum irang je sum tawdi tawba si asem si akhoi gi district akhoi gi station town de valley gi ne but chinglong gi tamenglong gi none gi je angang ba si ma army ne tawga handover di sidat lak mathang tawraga adonga si gi tawri je angang ba haitar ko IMFL sina including ram da ko quantity liter do na hara ge 3915.91 beer na 24760.05 liter ni ko wine na only 80 liters aduga DIC every local country je sina 22997.25 punna liter masing da haragana 51753 akhoi excise rate ta kon hol agani ko 1.21 crore